Lakhipuronline na putok saba September ki tang mari yumsa kaisha numit ki Khomjinba Pao tabirasi. Ahanbada maruoy pa Pao. CM Dr. Himanta Bisa Sarmana waja lising kunhumdoi chamapan ga yangkai tarukta permanent appointment letter kusinakre. Milal Bontarapur masana sinduna mitai mek tambi bagi tharom haudokre. Manipuri lona Assam ki associate official language oirakpada Lakhipur ki MLA Sri Kaushik Rai gi mapamda haraute ama phungdokre. Kunipan suba mitai mek tambi takpi bagi tharom udarbonda haudokre. Silchar rail station da thokiba nungaitaba thodok amada masage revolver na kapsinduna sijakre amasung mitai singe magun khangbi pedagi Assam lengangna piba historical gift ni haina ripko na phungdorakle. Hauzik mapung oiba pau tabirasi. Guwahati veterinary field khana parada haukiba ningthau kaba nimita Assam ki contractual oja lising kunhumdoi chamapan ga yangkai tarukta CM Dr. Himanta Bisa Sarmana appointment letter kusinakre. Thauram asida upper amasung lower primary school ki contractual amadi state full gi oja singda permanent appointment letter piki. Thauram da wangang laduna Chief Minister Dr. Himanta Bisa Sarmana matang chahi gi me thada apun bathabak lising yangkai nauna hapkani haike. Pension scheme gi matang da ngasi Lakhipur da pangtokadaba cabinet mifamda khanagani hairi. Assam government could regularize, rather freshly recruit all the contractual teachers who were working under various schemes. Today is a red letter day for the Assam education system that in one meeting we have regularized, rather freshly recruited 24,000 teachers, and this will add strength to our effort to improve education system. Milal Bontarapur masana sinduna mitai mek tambi takpi bagi thoromama Chautol Singham Manipuri ME School da hogdokre. Thoromase maruoina Bontarapur khungangi LP taruk amadi ME School ani da tamba class 1 dagi na class 6 fawagi mahiroi singda numit tarani chupna takpi tambi gadabani. Thokchom Nabachandra na hogdokiba thoromasi Milal Bontarapur masagi president Oinam Sonot Kumar, URTS ki president Sinam Menjor, Milal Kasar ki vice president Thongnaujam Hembabu amadi social activist N Chunilal Singhana mathang sina mifamapu chief guest amadi guest of honor oibiduna daistapam ke. Thoramda Siddhi Horongbam General Secretary Milal Kasar, Kangabam Osini President MSPA Bontarapur Masa, El Babadon Mutum Hari Kumar Oinam Pronoy Loinana ME School amadi LP School Singi Oja Makok Singh Sarujaki. Bontarapur da mitai meki khongsat haiba hiramda Milal Kasar gi vice president Thongnaujam Hembabu hai lising amaga chamapan marfutra humdoida All Manipur mitai mek training board amadi mitai mek training institute Imphal gi mideng makada Imphal gi oja ni kunjo Jiribam gi oja basna amadi sarat thokchong gi luching makada tha amagi oiba ihan hanba mitai mek tambi bagi thorom hogdok pirami matungda lising ani gatara ni panda Milal kanglaipa ki maru makok sing laktuna Milal Kasar sembiduna amukhan tambi ba hogdok pirami hauki bachahi lising ani gatara ni panda Milal Kasar gi makada Bontarapur gi mahisang singda class 6 tagi na class 10 phawba mahiroi singda numit tarani chupna takpi tambiramba matung certificate sing yantoki loinana Thoramda wangang loi singna Manipuri mayek na LP thakta lairik tambagi khudong saba pibiba amadi Barak Valley gi jila ahum amasung khojai yauna punna jila marida Manipuri lon bi associate official language ohenbagi tamak Assam lengakpu ikai khomna jaba amadi thakat paphongthoki haina Oinam Somorjit General Secretary Milal Bontarapur masagi pau asida hairi. Manipuri lona Assam ki associate official language oirapada Lakhipur ki MLA Sri Kaushik Rai gi maphamda mahaki sangai da chatuna lengyan fitamduna haraute amba phungdokre. Chingya Lekai Youth Club ki president Horongbam Heling, secretary Sinam Gulab amadi Chingya Lekai Mera Paibilup ki secretary Ngangom Memcha amadi lup ki atay members singna saruk jatuna MLA gi maphamda lengyan fi khudol tamduna haraute amba phungdokhi. Thauramda MDC Assam gi chairperson Mutum Rina su saruk jaki. Manipuri lona Assam ki associate language oirapada Lakhipur ki MLA Sri Kaushik Rai gi maphamda Women Action Committee for Village Protection ki miyut kangbu amana
MLA gi sangai da chatuna ngarang numidang lengan fitamduna harau tiam phungdokre committee gi president Konthaujam Sunita amasung atai loop ki member singna harau tiam phungdokpa du da sarujaki World Mitai Council Lakhipur Division gi maigai tagisu Manipuri lon bo Assam gi district Maria Sida Associate Officer Language oirakpada Assam lengak amadi Lakhipur gi MLA Sri Kausik Rai gi maphamda harau nungaiba amadi thagatpa phongdoragli MLA gi maphamda WMC Lakhipur Division na iba warol amada Assam lengak na lawragliba khongthang asina Assam gi district Mari Kasar Karingbanj Hailakandi amadi Hozai Zilla da khundariba Manipuri singi masagi lon amadi nat hena chakotpa purakpa ngamlagani haina WMC Lakhipur Division gi President W Bidya Sundar amadi General Secretary Mutum Ranjit ki cherol amada palli Kunnipan suba mitai mek tambi takpi bagi thoram Udarbon Shiksha Sadan Higher Secondary School da ngarang hogdokre Thoromaduda school ki principal Brojeshwar Singha Seram Herajit President Milal Assam amadi Thangjam Brojen President Maifana Dais Thapamke Thorom gi wahogdok piraduna Usarani Singhana haikibada Imalon Manipuri bu Assam Sarkar gi Associate Officer lon oiraba amadi mitai meg na su tamba yabagi nungai ba si Assam lenga kamadi Maifa gi luchingba singbo thagat pa phongdokke takpi bagi thorom adu Thangjam Brojen na hudok pike Silchar Rail Station da thokiba nungaitaba thodok amata Railway Protection Special Force RPSF ki jawan ama masagi revolver na kapsenduna sijakre leikidaba mioi asi Uttar Pradesh ki Sanus Power kawi mahakna Silchar Chief Engineer Construction gi loisangda sentry tawbani hairi Nimit humne gi mamangda mahak lamdingdagi Silchar da transfer oirakibani Karimaram gi masana revolver na kapsenduna sijari bano haibagi matangda tangdangba maram khangba ngamtri Thodok adu haukiba ningthau kabagi ayupung mapan makhaida thokhibani masagi chahi nifuram suraba Sanus khudakta Silchar Medical College Hospital la pukhatki adubu kanbangam khide hairi Bharat Sarkar na paikhatliba ek pair ma ki nam imagi mingda pambi thabagi khongjanga mari leinana ngarang National Service Scheme NSS Jiribam Unit amasung Jiri College ki mahiroi singna Jiri College ki campus amadi kadam talagi mapam singda uchara thakre uchara thabagi thoromadu da sarukja kiba NSS Unit Jiribam gi Program Officer Okram Radhesyam na sumna hai Bharat Sarkar na paikhatliba ek pair ma ki nam ahirba campaign sigi makhada Jiri College ki campus amadi kadam talagi akoibada uchara thabagi program pangtholi hariba program sida Jiri College ki NSS Unit amadi Forest Department na pangthokpa maroiba yamna chauba program ani hai program sida satra satri sing college gi oja sing amadi Forest Department gi official sing laktuna usara 70 kumbudra muk thaki haiba program asi maroina Bharat na paikhali Bharat Sarkar na paikhali ba ek pair ma ki nam gi matungina Bharat Manipur da September tha phawagi manungda usara lising lag yankai thabagi pandamo thamni haiba usara lag yankai thabagi pandamasi panthungasi yongna bagi damakta Jiri College gi NSS unit amadi satra satri sing loina na oja sing loina na haiba program asi pangthokpani Assam gi Barak Valley da Manipuri singna namna khundariba Kasar Karimganj amadi Hailakandi aduga Brahmaputra Tampak ki Hozai da tariba Manipuri mitai singe anoba historical gift ama oina Assam lengak na handak district Mari asida Manipuri lon bo Associate Officer Language ohelakiba loinana lon asigi mayek pusu masakhang birakiba asida Assam lengak ki mapamda ripko gi maikaidagi harau nungai ba phongdoragli Assam da lol gi ihawasi ingkomja lising mga chamapan yangkai nipan adwai dagi horokhiba du ngasidi mahi chawa phangle haibe yai jati kangrup amagi lon amadi mayeku masak khangbi ba haibasi Assam lengakna mitei singi mapuk phaba hingsa tawdaba leiminaba kanglup singda akaya toy tawdaba leiminari ba kanglup singa nungsi chanana leiminaba ngamba taksi kasinaiba thaujal haiba hauna lonchat amadi miok michan phaba magun kaya sikhangbi padagi Mamal Naidraba Kutula Pibirak Panehaina Regional Indigenous Forum for Peaceful Coexistence Ripko Manipur ki Cherola Sina Hairi Cherola Sina Makata Raduna Assam gi Yam Kraba Missing Laktagi Subnagi Lak Mari Fawutang Joning Sit Leizariba Mitei Singbo Luna Chana Kanbiduna Assam Lengak na Mitei Lon Amadi Mayekpu Masak Hangbi Bagalunana Chatnaba Hawanbagi Pirep Asibo Harau Nungaiba Phongdokpo Ina Lupasigi Legal Advisor Former Acting Chairman
Manipur Human Rights Commission Senior Advocate Khaidem Manigi Sangaida, Media Advisor Manibabu Likmabam, former Director DDK Imphal, Chairman Dr. T. Tomba, Guest Lecturer Manipur University of Culture, Amadi Loop ki member singa loinana achama thoromga loinana haraute amba phongdokhi loinana Nongchup haram ngagliba Manipuri singi harau nungai padasu Loop ki maigedagi saruk yari haina Loop ki Secretary General NC Khuman gi cherola sida haire. Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuromassage Acupuncture, Acupressure, Sirodhara Massage na chingba, Chaukatlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver gi Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve gi Anaba, Blood Pressure, Heart Disease, Brain Stroke, Nupi gi Laina Amasung Nupa gi Hakchang Thong gi Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari. Masita sunatana mipum kuding makna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Park 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395732456 number asida call tawbirak namaning singjari ai jiming ranjit ko ai labokini ai anda khwang na bdeng satokhoton nomom de khong singna ado je sigi Energy Healing Center da lakadagi je khwang naram badu hare chakasuname Aroibada maruoiba pau amukhanna CM Dr. Himanta Bisa Sarmana Oja Lising Kunhumdoi Chamapan ge Yangkai Tarukta Permanent Appointment Letter Kusina Kre Milal Bontarapur Masana Sinduna Mitei Mek Tambi Bagi Thorom Hogdokre Manipuri Lona Assam ge Associate Official Language Oirakpada Lakhipur ge MLA Sri Kausik Rai ge Mapamda Haraute ama Phongdokre Kunipan Suba Mitei Mek Tambi Takpi Bagi Thorom Udarbonda Hogdokre Silchar Rail Station da thokiba nungai taba thodok amata masage revolver na kapsinduna sijakre amasung mitei singe magun khangbi bedagi Assam lengang na piba historical gift ni haina ripko na phongdorakle Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare